Hi everyone. Masidi yam kui na ba matungda video semdre ai hojik tawdo si mukbang yen makhong pistana aduga si chanam leire tilho adai thabi aduga si mimi singju peruka aduga sida ironba am leire ko aduga sida mahi leire sina chakne basmati rice ne aduga sida ising leire mayam adudi chaba hawrsi ko
mayam loin chabdi ngamdre khara di leme chak khara leme yam lem nate yen makhong ani leme nipan di chare aduga singju sina khara yam leme loin chab ngamani hab leite aduna mayam mathang da kari charo ge hab do adu comment da haibiro aduga soidana ai mathang gi video dusu athuba matamda yam thuna thagan na bai dum hona la bye bye mayam